ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯄꯤꯛꯂꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯆꯦꯜꯂꯤꯅ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯇꯨꯅ ꯁꯣꯔꯗꯨ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯅꯨꯄꯤꯗꯨ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯇꯥꯍꯥꯕ ꯈꯣꯟꯖꯦꯜꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯅ ꯂꯩꯁꯤꯅꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡ ꯑꯃꯨꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨ ꯈꯔ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯜꯂꯝꯃꯤ ꯃꯈꯣꯏ ꯇꯥꯆꯧ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯩꯅꯦ ꯇꯥꯍꯥꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯦꯝꯊꯣꯏꯗꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯎꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯄꯥꯈꯠꯅ ꯂꯩꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯍꯤꯡ ꯑꯁꯤꯗ ꯑꯉꯥꯡꯁꯤꯅ ꯀꯅꯥꯅꯣ ꯂꯩꯁꯤ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇ ꯁꯤꯟꯊꯗꯨꯅ ꯑꯋꯥꯕ ꯆꯣꯛꯊꯕ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯈꯣꯏ ꯇꯥꯆꯧ ꯇꯣꯃꯥꯜ ꯂꯩꯁꯤ ꯁꯤꯊꯥ ꯂꯦꯞꯄꯦ ꯍꯥꯏꯕ ꯃꯥꯅ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯈꯪꯈꯤꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯑꯉꯛꯄꯗꯤ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯃꯥ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯀꯔꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯑꯣ ꯑꯩꯁꯦ ꯃꯄꯥꯝ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯅ ꯁꯣꯏꯗꯅ ꯃꯔꯧꯔꯝꯒꯅꯤꯀꯣ ꯂꯩꯁꯤ ꯅꯥꯀꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯤꯕꯤ ꯃꯦꯝꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯃꯤꯅ ꯃꯨꯟꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯝꯂꯤꯕ ꯃꯆꯥꯗꯨꯕꯨ ꯃꯦꯝꯊꯣꯏꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯆꯦ ꯑꯉꯥꯡꯁꯦ ꯏꯆꯦꯒꯤ ꯍꯦꯛ ꯏꯕꯣꯛꯊꯣꯛꯀꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨꯀꯣ ꯃꯁꯤꯃꯇꯪꯗꯤ ꯏꯆꯦꯒꯤ ꯃꯐꯝꯗꯒꯤ ꯅꯅꯥꯎꯅ ꯑꯌꯥꯕ ꯂꯧꯖꯒꯦ ꯏꯃꯥꯇꯣꯟꯒꯤ ꯁꯥꯔꯩꯗ ꯏꯆꯥ ꯑꯁꯤꯕꯨꯗꯤ ꯃꯃꯥ ꯑꯩꯅ ꯅꯤꯡꯊꯤꯅ ꯅꯥꯀꯣꯟꯕ ꯐꯪꯈꯤꯗ꯭ꯔꯦ ꯏꯆꯦ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯀꯔꯤꯒꯤ ꯑꯋꯥꯕꯁꯤꯕꯨ ꯃꯥꯅꯁꯨ ꯈꯪꯗꯅꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯄꯤꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯑꯉꯥꯡꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯂꯩꯁꯤ ꯏꯆꯦꯅ ꯏꯅꯥꯎꯕꯨꯗꯤ ꯃꯤꯔꯥꯏꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯏꯅꯥꯎꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯂꯤ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯦ ꯃꯗꯨ ꯌꯥꯗꯦ ꯍꯌꯦꯡ ꯏꯆꯥꯁꯤꯡ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗ ꯃꯃꯥ ꯑꯩꯒꯤ ꯃꯁꯛꯄꯨꯗꯤ ꯏꯆꯦ ꯃꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡ ꯑꯁꯤꯗ ꯑꯩꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯑꯃꯨꯛ ꯏꯆꯦꯁꯤꯡꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯆꯠꯂꯒꯦ ꯅꯪꯒꯤ ꯄꯥꯝꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯏꯃꯥꯅ ꯅꯪꯕꯨ ꯅꯥꯎꯀꯣꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯈꯣꯏ ꯇꯥꯆꯧ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯣꯃꯥꯜ ꯂꯩꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯁꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯑꯃꯠꯇꯁꯨ ꯇꯥꯕꯤꯈꯤꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯈꯣꯏ ꯇꯥꯆꯧ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯩ ꯆꯠꯂꯒꯦ ꯏꯆꯥꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯇꯥꯍꯥꯕ ꯃꯇꯧꯗ ꯀꯅꯥꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯃꯈꯥ ꯇꯥꯅ ꯇꯥꯔꯨꯕ ꯇꯧꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯇꯣꯃꯥꯜ ꯊꯋꯥꯏꯗꯨ ꯋꯥꯅ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯒꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯨꯅ ꯃꯥꯡꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯖꯥ ꯃꯍꯥꯛꯇꯣ ꯅꯤꯡꯉꯝꯗꯕ ꯃꯇꯧꯗ ꯇꯞꯅ ꯁꯣꯟꯖꯩ ꯎꯄꯥꯏ ꯂꯩꯇ ꯂꯩꯁꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯣꯡꯃꯇ ꯏꯐꯝꯗꯒꯤ ꯏꯟꯊꯣꯛꯈꯤꯕ ꯂꯩꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯂꯣꯏꯈ꯭ꯔꯦ ꯑꯋꯥꯕ ꯑꯍꯤꯡ ꯑꯗꯨ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯅ ꯊꯣꯛꯂꯛꯂꯤꯕ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯃꯍꯥꯛꯀꯤ ꯃꯉꯥꯜꯅ ꯄꯤꯛꯇꯛ ꯇꯧꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯗ ꯌꯩꯁꯤꯜꯂꯛꯄꯗ
ꯃꯤꯀꯞ ꯊꯣꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯧꯒꯠꯂꯛꯄꯗ ꯅꯥꯀꯜ ꯑꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃꯈꯛꯅ ꯃꯥꯕꯨ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯏꯪꯉ ꯉꯛꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥ ꯃꯥ ꯃꯦꯝꯊꯣꯏ ꯃꯆꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯆꯥꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯨꯝ ꯍꯧꯒꯠꯂꯕ꯭ꯔꯣ? ꯂꯣꯌꯨꯝꯕ ꯉꯛꯅ ꯃꯥ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯀꯥꯏꯗꯒꯤꯅꯣ? ꯇꯣꯃꯥꯁꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥꯒꯤꯁꯨ ꯅꯅꯥꯎ ꯑꯃ ꯂꯩꯔꯕꯅꯤ꯫ ꯄꯤꯛꯂꯤꯕ ꯂꯣꯌꯨꯝꯕꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯐꯪꯖꯕꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥ ꯕꯕꯥ ꯑꯁꯦꯡꯕꯒꯤꯔꯣ ꯁꯤꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯅꯥꯎꯔꯣ? ꯃꯦꯝꯊꯣꯏꯁꯨ ꯅꯣꯛꯇꯨꯅ ꯃꯥꯅꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯑꯗꯣ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯤ ꯏꯃꯥ ꯑꯩ ꯊꯣꯟꯒꯦ? ꯇꯣꯃꯥꯜꯅ ꯍꯣꯏ ꯍꯣꯏ ꯏꯆꯥꯅ ꯄꯥꯝꯕ ꯃꯤꯡ ꯑꯃꯅꯦ ꯍꯦꯛꯇ ꯊꯣꯜꯂꯣ꯫ ꯂꯣꯌꯨꯝꯕ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯇ ꯊꯝꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯂꯩꯔꯦ ꯂꯩꯔꯦ ꯇꯣꯝꯊꯤꯟ꯫ ꯃꯦꯝꯊꯣꯏꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯅ ꯊꯣꯟꯕ ꯃꯤꯡ ꯑꯁꯤꯗꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯂꯣꯌꯨꯝꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯀꯧꯔꯛꯂꯦ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯆꯥ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯃꯛꯅꯤ ꯈꯟꯈꯤꯕꯅ ꯂꯩꯁꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯁꯨ ꯑꯁꯨꯝ ꯀꯧꯔꯛꯂꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ꯫ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯃꯤ ꯁꯥꯝꯍꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯈꯨꯗ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯡꯊꯥꯅ ꯆꯦꯜꯂꯤꯕ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯃꯨꯛꯅꯥ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯃꯨꯛꯅꯥ ꯇꯝꯕ ꯊꯥꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯃꯈꯣꯡ ꯊꯨꯗꯦꯛꯑꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯁꯤꯒꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇꯣꯝꯊꯤꯟ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯤ꯫ ꯃꯦꯝꯊꯣꯏꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯌꯥꯝꯕꯒ ꯃꯄꯥꯒꯅ ꯑꯦꯀꯥꯒꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯕꯕꯥ ꯏꯃꯥꯅ ꯑꯩ ꯍꯥꯠꯇꯣꯔꯦ ꯕꯕꯥ ꯑꯝꯇ ꯀꯜꯂꯣꯕ ꯇꯥꯆꯧ ꯑꯩꯕꯨ ꯀꯜꯂꯣꯃꯤ꯫ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯍꯩ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯌꯦꯡꯒꯨꯅꯤ ꯃꯁꯦ ꯑꯗꯨꯗ ꯂꯣꯠꯇꯅꯒ ꯀꯥꯟꯅꯔꯣꯏꯀꯣ ꯌꯥꯝ ꯊꯨꯅꯅꯦ ꯅꯪ ꯊꯣꯛꯂꯛꯎ ꯍꯥꯏꯕꯅꯦ꯫ ꯇꯣꯃꯥꯜꯅ ꯃꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯆꯥ ꯑꯁꯤꯕꯨ ꯁꯟ ꯇꯥꯟꯕꯒꯨꯝꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯤꯕꯣ? ꯅꯆꯥꯁꯤꯅꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯨꯛꯅꯥ ꯁꯥꯟꯅꯁꯦ ꯍꯥꯏꯖꯤꯟꯅꯔꯒꯅꯦ ꯃꯈꯣꯡ ꯊꯨꯗꯦꯛꯑꯦꯌꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯨꯛꯅꯥꯗ ꯇꯝꯍꯟꯒꯅꯣꯅ꯫ ꯂꯣꯌꯨꯝꯕꯅ ꯇꯣꯝꯕ ꯏꯃꯥꯅ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯇꯣꯝꯊꯤꯟ ꯃꯌꯥꯝꯕꯕꯨꯗꯤ ꯀꯤꯅ ꯆꯠꯆꯩ ꯑꯗꯨꯅ ꯃꯄꯥꯒꯤ ꯐꯨꯔꯤꯠ ꯃꯇꯣꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄꯅꯤ ꯇꯥꯆꯧ ꯑꯗꯨꯗꯩꯗꯤ ꯈꯣꯡ ꯀꯥꯔꯟ ꯆꯠꯂꯒ ꯃꯅꯝ ꯂꯩꯄꯥꯛ ꯇꯥꯍꯟꯒꯦ ꯇꯧꯕꯗ ꯁꯣꯏꯈꯤꯕꯅꯤ꯫ ꯃꯇꯨꯡꯗꯗꯤꯅꯦ ꯀꯩꯗꯧꯅꯨꯡꯗ ꯃꯣꯏꯒ ꯃꯥꯟꯅꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯆꯠꯂꯣ ꯏꯃꯨꯡꯗ ꯐꯖꯅ ꯆꯪꯉꯣ꯫ ꯇꯣꯝꯊꯤꯟ ꯃꯄꯥꯕꯨꯡꯗ ꯃꯤꯆꯤꯅ ꯏꯪꯒꯤꯠ ꯇꯧꯔꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯃꯁꯥꯗ ꯋꯥꯔꯗꯨꯅ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯁꯣꯔꯗꯨꯁꯨ ꯁꯥꯡꯅ ꯍꯣꯜꯂꯤ ꯑꯗꯨꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠ ꯌꯦꯠ ꯑꯗꯨꯅ ꯈꯔ ꯁꯥꯡꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯨꯃꯥꯏꯗꯨ ꯍꯨꯝꯅ ꯃꯥꯅ ꯍꯦꯛ ꯇꯥꯟꯅꯕꯗꯅꯦ ꯏꯁꯥꯁꯦ ꯇꯞ ꯍꯦꯛ ꯇꯥꯏꯁꯦ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯇꯧꯔꯤꯅꯣ? ꯇꯣꯃꯥꯜꯅ ꯑꯇꯩ ꯂꯥꯏꯔꯤ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯈꯔ ꯁꯦꯝꯃꯨꯁꯣ꯫ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯁꯨꯅꯦ ꯀꯔꯥ ꯑꯃ ꯍꯦꯜꯂꯤꯀꯣ ꯆꯥꯕꯗ꯫ ꯍꯩ ꯅꯆꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯏꯪꯒꯤꯠ ꯇꯧꯔꯤꯃꯤꯗꯣ ꯎꯍꯧꯗ꯭ꯔꯅꯦ ꯌꯦꯟ ꯑꯔꯥꯡꯕꯤꯁꯦ ꯑꯩꯉꯣꯟꯗ ꯆꯥꯁꯦ ꯍꯥꯏꯔꯤꯕꯁꯦ ꯀꯨꯏꯔꯕꯅꯤꯅꯦ ꯃꯥꯅ꯫ ꯂꯣꯌꯨꯝꯕꯅ ꯑꯩꯗꯤ ꯅꯍꯥꯟꯅ ꯆꯥꯊꯣꯛ ꯍꯥꯏꯔꯤꯗꯨꯗꯤ ꯃꯔꯨꯝ ꯍꯥꯏꯔ ꯀꯣꯛꯄꯁꯨ ꯅꯠꯇꯦ ꯑꯇꯣꯝꯕꯅꯕꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯕꯥꯕꯥ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯕꯤꯔꯁꯤ꯫ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯅꯃꯥꯗ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯃꯨ ꯍꯥꯏꯔꯤꯁꯦ꯫ ꯆꯠꯂꯣ ꯆꯥꯛ ꯉꯜꯍꯟꯁꯤꯀꯣ ꯆꯥꯛ ꯉꯟꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯪꯒꯣꯏꯗꯨꯗ ꯂꯣꯌꯨꯝꯕ ꯌꯦꯟ ꯑꯗꯨꯕꯨ ꯀꯟꯅ ꯊꯣꯡꯂꯤ꯫ ꯅꯥꯀꯜ ꯑꯗꯨꯗꯅ ꯇꯣꯝꯊꯤꯟ ꯑꯗꯨ ꯐꯝꯗꯨꯅ ꯃꯌꯥꯝꯕꯅ ꯌꯦꯟ ꯊꯣꯡꯂꯤꯕꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯇꯣꯝꯕ ꯆꯠꯂꯣ ꯏꯃꯨꯡꯗꯒꯤ ꯇꯦꯡꯀꯣꯠ ꯑꯝꯇ ꯂꯧꯊꯣꯛꯎꯁꯣ꯫ ꯇꯣꯝꯊꯤꯟ ꯈꯖꯤꯛ ꯁꯨꯛꯇꯨꯅ ꯑꯩ ꯌꯥꯝ ꯏꯪꯉꯤ ꯍꯧꯒꯠꯄ ꯌꯥꯝ ꯇꯜꯂꯦꯕ꯫ ꯐꯔꯦ ꯅꯪ ꯏꯟꯁꯥꯡꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯃꯣ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯌꯨꯝꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯆꯪꯈꯤꯕꯒ ꯇꯣꯝꯊꯤꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯒꯤ ꯈꯥꯕꯩ ꯑꯗꯨꯅ ꯈꯥꯡ ꯑꯗꯨꯗꯒꯤ ꯏꯟꯁꯥꯡ ꯃꯇꯨꯝ ꯑꯃ ꯀꯣꯠꯊꯩ ꯑꯗꯨꯒ ꯌꯥꯅꯨꯡꯁꯤꯗ ꯍꯦꯛꯇ ꯅꯝꯁꯤꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯔꯝꯃꯤ꯫
ꯂꯣꯌꯨꯝꯕꯁꯨ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯈꯖꯤꯛ ꯈꯥꯏꯗꯣꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯅ ꯇꯆꯣ ꯀꯅꯥꯒꯤꯅꯣꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯆꯔꯥ ꯋꯥꯅꯕ꯭ꯔꯣ ꯅꯠꯇꯦꯗ ꯅꯆꯦ ꯊꯣꯏꯕꯤꯒꯤ ꯈꯔ ꯊꯤꯟꯕꯤꯔꯨꯒꯦ ꯇꯧꯕꯅꯤ ꯇꯆꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯣꯏ ꯑꯗꯣ ꯂꯥꯛꯑꯣ ꯍꯥꯟꯅ ꯊꯤꯟꯗꯣꯛꯎꯔꯁꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯣꯌꯨꯝꯕ ꯂꯝꯕꯤꯗꯨꯗ ꯇꯥꯔꯝꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯈꯨꯟꯒꯠꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯀꯥꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯂꯪꯁꯤꯟꯈꯤꯔꯝꯃꯤ ꯅꯨꯡ ꯂꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤꯁꯨ ꯍꯥꯟꯅꯅ ꯈꯪꯕꯒꯨꯝ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯊꯣꯡꯒꯥꯜ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯊꯤꯟꯅ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯡꯒꯃꯨꯛ ꯊꯣꯝꯅꯔꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯣꯌꯨꯝꯕ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯏꯕꯤꯗ ꯄꯤꯗꯨꯅ ꯁꯤ ꯑꯇꯣꯝꯕꯅ ꯌꯦꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯥꯎꯕ꯭ꯔ ꯌꯦꯡꯉꯣ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯔꯗꯨꯗ ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯆꯪꯉꯒꯦꯀꯣ ꯇꯣꯝꯊꯤꯟ ꯏꯆꯦ ꯆꯪꯉꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯊꯣꯏꯕꯤ ꯆꯪꯈ꯭ꯔꯕꯗ ꯂꯣꯌꯨꯝꯕꯒ ꯇꯣꯝꯊꯤꯟꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯊꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯁꯧꯗꯨ ꯀꯟꯅ ꯂꯥꯡꯂꯤ ꯑꯇꯣꯝꯕ ꯍꯩ ꯇꯣꯝꯊꯤꯟ ꯍꯪꯒꯥꯝꯁꯦ ꯏꯃꯥꯒ ꯑꯝꯇ ꯃꯟꯁꯤ ꯂꯥꯎꯅꯤ ꯅꯪꯕꯣ ꯏꯟꯁꯥꯡ ꯃꯍꯤꯁꯦ ꯁꯧꯔꯦꯃꯤ ꯅꯪꯕꯣ ꯇꯣꯝꯊꯤꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯧꯅꯤ ꯑꯩꯕꯨ ꯅꯤꯡꯉꯣꯜꯂꯕ ꯅꯆꯥ ꯅꯤꯡꯉꯣꯜꯂꯣ ꯑꯩꯕꯣ ꯍꯪꯒꯥꯝ ꯃꯟꯁꯤ ꯍꯥꯏꯗꯨꯕꯣ ꯍꯩ ꯅꯆꯤꯟꯗꯣ ꯉꯥꯡꯗꯣ ꯂꯩꯅꯨꯁꯦ ꯁꯦ ꯑꯃꯨꯛꯇ ꯃꯜꯂꯧꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯏꯃꯥꯅ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯃꯟꯗꯅꯅꯦ ꯅꯆꯥꯒꯤ ꯀꯨꯆꯨꯁꯦ ꯈꯔ ꯂꯩꯔꯗꯤ ꯃꯩꯇꯥꯟ ꯃꯥꯟꯕ ꯁꯣꯏꯔꯔꯣꯏ ꯅꯪ ꯁꯤꯕꯨ ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯍꯦꯛ ꯉꯥꯡꯗ ꯂꯩꯗꯀꯣ ꯑꯇꯩ ꯂꯥꯏꯔꯤ ꯍꯣꯔꯦꯟꯅꯦ ꯅꯪ ꯃꯨꯛꯅꯥ ꯇꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯗꯅꯦ ꯊꯥꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯕꯅꯤ ꯇꯣꯝꯊꯤꯟ ꯃꯜꯂꯝꯕ ꯍꯪꯒꯥꯝꯗꯨ ꯄꯣꯂꯥꯡ ꯑꯗꯨ ꯁꯥꯎꯅ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯗꯤ ꯆꯠꯀꯅꯤꯀꯣ ꯀꯣꯅꯨꯡꯒꯤ ꯃꯨꯛꯅꯥ ꯆꯥꯡ ꯌꯦꯡꯅꯕꯗꯣ ꯀꯨꯏꯗ꯭ꯔꯀꯥꯟꯁꯤꯗꯕ ꯈꯨꯟꯈꯥ ꯃꯆꯥꯁꯤꯡꯁꯦ ꯅꯆꯥꯅ ꯑꯃꯨꯛꯇ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯇꯧꯔꯒ ꯏꯃꯥ ꯑꯩꯗꯤ ꯆꯠꯀꯅꯤ ꯍꯥꯏꯁꯤꯅꯤ ꯌꯥꯔꯣꯏꯀꯣ ꯑꯩ ꯆꯠꯀꯅꯤ ꯌꯥꯔꯣꯏ ꯅꯌꯥꯝꯕꯁꯤꯒꯤ ꯃꯇꯧ ꯇꯝꯃꯨꯅꯤ ꯅꯪꯕꯣ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ ꯏꯃꯥ ꯁꯤꯕꯤꯌꯨ ꯍꯥꯏꯗꯦ ꯅꯆꯥꯅꯨꯄꯥ ꯇꯣꯝꯕꯒ ꯂꯨꯍꯣꯡꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯦꯕꯥꯒ ꯐꯪꯍꯟꯈꯤꯗꯣꯏꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣꯕ ꯌꯥꯔꯦ ꯇꯣ ꯍꯪꯒꯥꯝꯒꯅꯦ ꯑꯝꯇ ꯃꯟꯕꯤꯔꯅꯨ ꯍꯣꯔꯦꯟꯅꯦ ꯆꯥꯕ ꯌꯥꯗ ꯇꯣꯛ ꯇꯥꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯪꯒꯥꯝ ꯑꯗꯨ ꯆꯥꯝꯕ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯂꯣꯌꯨꯝꯕꯒ ꯇꯣꯝꯊꯤꯟꯒꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯀꯣꯏꯅ ꯐꯝꯂꯝꯃꯤ ꯃꯦꯝꯊꯣꯏ ꯏꯟꯁꯥꯡꯗꯨ ꯃꯊꯪ ꯑꯁꯨꯝ ꯍꯥꯞꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯣꯌꯨꯝꯕꯒꯤ ꯇꯦꯡꯀꯣꯠ ꯂꯩꯔꯝꯗꯕꯗꯨꯗ ꯃꯦꯝꯊꯣꯏ ꯏꯁꯧꯗꯨ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯇꯦꯡꯀꯣꯠꯁꯤꯅ ꯀꯔꯥꯏꯗꯨꯝ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯑꯩꯗꯤꯅꯦ ꯄꯦꯜꯂꯕꯅꯤꯗꯀꯣ ꯁꯤꯒꯤ ꯏꯃꯨꯡ ꯑꯁꯦ ꯇꯣꯃꯥꯜꯅ ꯅꯨꯄꯤ ꯏꯁꯧꯗꯨ ꯂꯥꯡꯗ꯭ꯔꯕꯁꯨ ꯇꯞꯅ ꯊꯤꯕ ꯌꯥꯗꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤꯅꯤ ꯊꯤꯔꯤꯁꯦ ꯂꯩꯔꯕꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ ꯅꯪꯅ ꯌꯨ ꯊꯛꯄꯗꯒ ꯄꯨꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯇꯦꯡꯀꯣꯠꯇꯨꯕꯣ ꯍꯩ ꯉꯁꯤꯅꯦ ꯅꯪ ꯑꯣꯏꯅ ꯆꯩ ꯂꯥꯛꯀꯅꯤꯀꯣ ꯑꯩꯉꯣꯟꯗ ꯉꯣꯟꯁꯤꯜꯂꯛꯀꯅꯨ ꯇꯣꯝꯊꯤꯟꯗꯤ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯂꯣꯌꯨꯝꯕꯁꯨ ꯉꯔꯥꯡ ꯏꯟꯁꯥꯡ ꯄꯤꯈꯤꯕꯗꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯑꯇꯣꯝꯕ ꯅꯪꯅ ꯃꯤꯉꯣꯟꯗꯒ ꯄꯤꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯌꯥꯝꯕꯒꯤ ꯇꯦꯡꯀꯣꯠꯇꯣ ꯇꯣꯝꯊꯤꯟ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯔꯗꯅ ꯐꯩ ꯅꯣꯏ ꯀꯅꯥꯝꯇ ꯈꯪꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯁꯤꯅꯦ ꯄꯨꯊꯣꯔꯛꯈꯤꯁꯅꯣꯕ ꯇꯦꯡꯀꯣꯠ ꯃꯗꯨꯒꯤ ꯇꯦꯡꯀꯣꯠꯇꯣ ꯑꯃꯥꯡꯁꯪ ꯇꯥꯅ ꯂꯪꯈꯤꯒꯦꯕ ꯑꯩ ꯌꯦꯡꯉꯨꯕ ꯑꯩꯅ ꯉꯝꯗꯦ ꯌꯦꯡꯉꯣ ꯊꯣꯛꯂꯛꯁꯅꯣꯕ ꯉꯁꯤꯗꯤ ꯇꯣꯃꯥꯟꯅ ꯏꯍꯦ ꯅꯪꯒꯤ ꯏꯟꯁꯥꯡꯗꯣ ꯃꯗꯨꯅ ꯍꯥꯞꯄꯨꯑꯣꯅꯦ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦꯕ ꯏꯆꯥꯁꯤꯡꯒ ꯆꯥꯔꯝ ꯊꯛꯂꯝꯗꯥꯏꯁꯤꯗ ꯃꯁꯤ ꯑꯣꯏꯔꯣꯏꯀꯣ ꯅꯪꯒꯤ ꯋꯥꯗꯣ ꯂꯣꯌꯨꯝꯕ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯃꯦꯝꯊꯣꯏ ꯏꯟꯁꯥꯡ ꯑꯗꯨ ꯇꯦꯡꯀꯣꯠ ꯈꯔ ꯆꯥꯎꯕꯗꯨꯗ ꯄꯨꯟꯅ ꯍꯥꯞꯇꯨꯅ ꯄꯤꯔꯛꯂꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯅꯤ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯃꯦꯂꯩꯗꯨ ꯆꯪꯉꯛꯇꯨꯅ ꯇꯣꯝꯊꯤꯟ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯣꯝꯊꯤꯟꯅ ꯏꯅꯦ ꯆꯥꯃꯦꯂꯩ ꯀꯩ ꯂꯩꯔꯒꯦ ꯆꯥꯃꯦꯂꯩ ꯇꯣꯝꯊꯤꯟ ꯑꯗꯨꯝꯅ ꯏꯅꯦ ꯀꯧꯔꯛꯄꯗꯨꯗ ꯁꯥꯎꯅ ꯍꯦ ꯏꯅꯦ ꯀꯥꯏꯅ ꯏꯆꯦ ꯀꯧꯅꯤ ꯅꯪꯕꯣ ꯈꯔ ꯂꯩꯔꯒ ꯏꯇꯩꯃ ꯀꯧ ꯐꯥꯎ ꯌꯥꯔꯤꯅꯤ ꯇꯣꯝꯊꯤꯟ ꯅꯣꯛꯇꯨꯅ ꯏꯅꯦ ꯆꯥꯃꯦꯂꯩ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯤ ꯏꯅꯦꯕꯨ ꯍꯦꯛ ꯎꯔꯕ ꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯐꯥꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯇꯣꯝꯄꯣꯛꯅ ꯏꯅꯦ ꯆꯥꯃꯦꯂꯩ ꯇꯥ ꯂꯣꯌꯨꯝꯕꯒꯤ ꯃꯁꯛ ꯈꯨꯐꯖꯗꯨꯒ ꯍꯌꯦꯡ ꯄꯥꯝꯕꯤꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏꯀꯣ ꯆꯥꯃꯦꯂꯩ ꯁꯥꯎꯅ
ꯑꯉꯥꯡ ꯃꯤꯉꯝꯕꯁꯥ ꯅꯣꯏꯗ ꯁꯤꯔꯣꯍꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯃꯦꯂꯩꯗꯨ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯆꯍꯤ 19 ꯀꯥꯏꯗꯣ ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤꯒꯥꯏꯗꯣ ꯀꯣꯏꯕ ꯌꯥꯔꯕꯅꯤ ꯍꯩꯇꯣꯟꯅ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥꯎ ꯈꯨꯟꯈꯥꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯂꯨꯝꯃꯨꯁꯤꯗꯅ ꯇꯣꯝꯊꯤꯟꯅ ꯌꯥꯏꯅꯤ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯗꯣ ꯀꯩꯗ ꯆꯠꯁꯤꯒꯦ ꯑꯁ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦꯗ ꯏꯅꯛ ꯅꯛꯄꯁꯤꯕꯨ ꯍꯣꯏ ꯌꯥꯏ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯥꯛ ꯇꯣꯛꯑꯒ ꯉꯟꯅ ꯆꯠꯁꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯝꯊꯤꯟꯗꯨ ꯉꯁꯤꯗꯤ ꯏꯔꯨꯒ ꯉꯟꯇꯥ ꯂꯨꯖꯔꯗꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯁꯝꯗꯣ ꯍꯥꯗꯨꯅ ꯂꯩꯔꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯦꯝꯊꯣꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤꯌꯥ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯦꯈ꯭ꯔꯦꯗ ꯀꯔꯥꯏꯗꯕꯨ ꯆꯠꯇꯧ ꯂꯩꯒꯦ ꯏꯃꯥ ꯅꯆꯥꯏꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯏꯃꯥꯟ ꯃꯥꯟꯗ꯭ꯔꯕꯣ ꯍꯩ ꯄꯥꯈꯪ ꯐꯥꯕꯒ ꯌꯥꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤꯅꯦ ꯅꯪꯁꯦ ꯑꯉꯥꯡ ꯄꯤꯁꯛꯀꯨꯝꯅ ꯎꯔꯤ ꯅꯌꯥꯝꯕ ꯇꯥꯔꯗꯤ ꯉꯥꯡꯕꯤꯔꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯔꯁꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯇꯦꯡꯀꯣꯠ ꯌꯥꯝ ꯃꯥꯡꯉꯛꯇꯧꯔꯤꯕ ꯂꯣꯌꯨꯝꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯁꯣꯟꯖꯩ ꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯑꯁꯤꯕꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯃꯦꯝꯊꯣꯏꯅ ꯑꯇꯣꯝꯕ ꯅꯪꯅꯦ ꯅꯆꯤꯟ ꯌꯥꯎꯃꯜꯂꯤꯀꯣ ꯅꯌꯥꯝꯕꯗꯧꯅ ꯂꯦꯝꯅ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯅꯨꯄꯤ ꯃꯔꯥꯏꯝ ꯍꯦꯜꯂꯤꯀꯣ ꯅꯪ ꯅꯆꯤꯟꯗꯣ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯒꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯍꯥꯏꯔ ꯑꯍꯜ ꯑꯣꯏꯔꯦ ꯄꯥꯕ ꯍꯥꯏꯔ ꯁꯣꯜꯂꯦ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤ ꯏꯃꯥꯕꯨ ꯅꯃꯧ ꯅꯨꯄꯤ ꯀꯥꯏꯗꯣ ꯑꯝꯇ ꯎꯅꯤꯡꯗ꯭ꯔꯣꯃꯦ ꯑꯩ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯅꯤꯀꯣ ꯑꯇꯣꯝꯕ ꯆꯠ ꯐꯤꯅꯥꯁꯤꯅ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯉꯁꯤ ꯅꯪꯅꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯔꯣꯏ ꯅꯪ ꯆꯠꯍꯧꯔꯣ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯐꯝꯂꯝ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯏꯃꯥ ꯑꯩ ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯦꯀꯣ ꯏꯃꯥ ꯋꯥꯍꯟꯕ ꯌꯥꯕꯒ ꯅꯠꯇꯤꯌꯦ ꯁꯦꯜꯗꯨꯝ ꯇꯨꯡꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯍꯧꯏ ꯍꯩ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ ꯅꯄꯥꯕꯨ ꯉꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯉꯟꯅ ꯍꯜꯂꯧꯀꯣ ꯑꯣ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯈꯨꯟꯈꯥꯗꯨ ꯇꯝꯅ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨ ꯆꯦꯞꯊ ꯌꯦꯡꯏ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯊꯣꯛꯂꯛꯄ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯇꯣꯝꯄꯣꯛ ꯍꯩꯇꯣꯟꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨ ꯀꯣꯛꯇꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯏ ꯃꯇꯧꯗꯨꯗ ꯍꯩꯇꯣꯟꯅ ꯏꯇꯥꯎ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯗꯨꯗꯤ ꯇꯣꯝꯄꯣꯛꯅ ꯅꯠꯇꯦ ꯍꯩꯇꯣꯟ ꯅꯪꯒꯤ ꯐꯤꯖꯣꯜꯗꯨꯕꯨ ꯀꯔꯤ ꯐꯤꯖꯣꯜꯅꯣ ꯍꯥꯏꯕꯅꯤꯗ ꯁꯦꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒꯤ ꯀꯤꯁꯤꯗꯨꯕꯨ ꯊꯕꯥꯛꯇ ꯀꯤꯔꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤ ꯐꯤꯖꯦꯠꯅꯣꯗꯨꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯣꯏꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯥꯅ ꯁꯦꯠꯂꯗꯤ ꯍꯣꯔꯦꯟ ꯅꯨꯄꯤꯁꯤꯡꯅ ꯎꯕꯗ ꯑꯥꯗ ꯇꯣꯉꯥꯟ ꯇꯥꯅ ꯃꯁꯛ ꯐꯖꯕ ꯑꯃ ꯌꯥꯎꯔꯤꯁꯤ ꯀꯥꯏꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯅꯕ ꯇꯧꯕꯅꯤꯗ ꯑꯁ ꯋꯥꯔꯤꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎ ꯇꯣꯝꯊꯤꯟꯅ ꯁꯥꯒꯠꯂꯨ ꯋꯥꯈꯜꯒꯗꯣ ꯌꯥꯝ ꯁꯥꯒꯠꯂꯨ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯍꯧꯅꯁꯥ ꯏꯔꯥꯡ ꯃꯤꯅꯣꯛ ꯄꯨꯗꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯤ ꯊꯥꯗꯣꯏꯅ ꯏꯇꯥ ꯑꯥꯗꯒꯤ ꯃꯌꯥꯏ ꯊꯪꯕ ꯅꯨꯄꯥꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯇꯥꯕꯨ ꯄꯥꯝꯕ ꯃꯥꯜꯂꯤꯀꯣ ꯊꯥꯖ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯃꯌꯥꯏ ꯊꯪꯕ ꯅꯨꯄꯥ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯊꯃꯣꯏ ꯃꯄꯥꯗ ꯊꯧꯔꯤ ꯀꯤꯕꯁꯤꯔꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯃꯁꯛꯁꯤꯒ ꯎꯔꯤꯔꯩꯅ ꯑꯇꯩ ꯂꯥꯏꯔꯤ ꯇꯨ ꯑꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯃꯁꯛ ꯈꯨꯐꯖꯁꯤꯕꯣ ꯅꯣꯡꯂꯛꯄꯗ ꯃꯌꯥꯒꯁꯦ ꯄꯣꯇꯛ ꯇꯧꯔꯒ ꯑꯣꯏꯃꯥ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯏꯔꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅꯁꯨ ꯈꯪꯂꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯇꯣꯝꯄꯣꯛꯅ ꯏꯆꯟꯁꯥ ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ ꯊꯥꯗꯣꯏꯅ ꯏꯆꯟꯒꯗꯤ ꯍꯥꯏꯅꯨꯗ ꯆꯍꯤ ꯄꯥꯊꯣꯛꯅꯔꯗꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯅꯤ ꯇꯣꯝꯄꯣꯛ ꯅꯣꯛꯇꯨꯅ ꯑꯣ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏꯗ ꯑꯗꯣ ꯁꯨꯝ ꯁꯛꯈꯪꯅꯁꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤꯅ ꯊꯥꯗꯣꯏ ꯀꯧꯏ ꯃꯥꯒꯤꯅ ꯊꯥꯖ ꯑꯗꯨꯒ ꯏꯇꯥ ꯃꯁꯤꯒꯤꯅ ꯎꯔꯤꯔꯩ ꯀꯧꯏ ꯇꯣꯝꯊꯤꯟ ꯎꯔꯤꯔꯩꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯏ ꯎꯔꯤꯔꯩꯁꯨ ꯇꯣꯝꯊꯤꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯑꯣ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯥꯏꯒꯦ ꯑꯩꯒꯤꯅ ꯇꯣꯝꯄꯣꯛ ꯑꯗꯨꯒ ꯃꯥꯒꯤꯅ ꯍꯩꯇꯣꯟ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒꯤꯅ ꯇꯣꯝꯊꯤꯟ ꯀꯧꯏ ꯑꯗꯣ ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯊꯦꯡꯅꯁꯤ ꯍꯣꯏ ꯌꯥꯏꯌꯦ ꯊꯦꯡꯅꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯊꯦꯡꯂꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯂꯒꯦ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯏꯌꯦ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯃꯌꯨꯝ ꯂꯝꯗ ꯍꯟꯈ꯭ꯔꯦ
nupa ahum adusu noktuna mayum lomda halaklami Tomthinna idaw aidi uri reisi oina koirani masaksu phasai Tompokna aisu thadoi doina koirage wa ngangbase dongdong taba yam nungaiba Haitonam hoi hoi koinaro aidi nakhoina pambi da bim yawbado adoina koirage natradi matomta nupa phangdabdo nungaiti is minungsi saureda pamaga pame hayune asum lakpana mayum du siyoraduna magi mayum tamna sangna khirami Tomthin mondaga du yam nungaina isaiga du ngangangdana mayum da sanglakpaduda loyumbana atomba ya sanglakpa matam sibaw nagarai chaluge onanaw nupi thiba soidana haidokhi wahaini haikai haidok luraga amuk pakhatba phawraktuna makut aduna masindubu tapna menjai manawgi matawduda pare chakto chanam tawrasi iman thiyawrabani babdo ngasai saksa dena khrangana thongmani law ko Tomthin wadu makha tarutri tumina sakhumadu sanglai aduga maga mayambaga puna thiriba sakpu khamadugi manakta phamthaduna chak adu sarami loyomba su phamthaduna chak adu busaba horaklami Tomthinna so insangse sida pulop haijilage aduga puna tolaga saminarasi Tomalna atomba chaktu phajin sauni nayamda hangoini nangbo loyombana hoisoisi puna sarsi Tomthin mapada mamit adu muna yengi Tomal karino khanduna masu Tomthin da muna yengi Tomthin mapana mangonda yengdo leiringai mapagi sakluk-tagi ngarong adubu tapna lauduna magi bukham aduda thamge tawbaga Tomalna masagi khudang adu ta pharaklami matawduda oh baba Tomalna sidi namana aigi hapakpa ngarongni ne tomba isana saba yade ko ngamarupani baba nachintino tangkai nase baba tangkai nase oh baba tabuk patta tawda Makhoi ani na nga du muneringai karomdagino khangde loyumuna nga du tap launa mayada umsin kirami Tomthinna oh tazo asi haiduna makhot ani sangduna loyumbage mayadu phaktok na buhone loyumbasu yaroi haiduna makok adu phatphat hairi Tomal ga memthoi ga di noktuna mataw adu bu yenglami memthoi noktuna atomba yare si imagi sarukse saru lause hayeng dinya nga do ima kharyamna lehauke nane tombidagi numidang wairamgi matamni nupa ahum adu nupi ahum duga pukhri mapala duda unaduna singjudu kana sari morok adusu araiba makai loina haplabra khangde nupa ahum dudi humang kangma makai sari chaning badi natte moroki maisa dusu khangba ngambadi natte adubu nupi sing adugi mamangda chadaba yadaba oibagi sari bahaiduni Tompok tapna Tomthingi manakong mayadu da sangsinduna bu chaba ngamli bro aidi yaji kedap tawri Tomthinna aisune jakause yari bu yawde bro camp da tachi haitot mamai du humang kang du makai itaw ai buksi kenap tawri de chalage ayo thazana kaidawrage singju hawtrabra ahum du noksin na duna yam hawe khoidi sukabu singju se iman hek pokpudi sajarakchi Thadoina sasilo moroga su sabsna tabasibu lemhan gumsi haitondi mamai mamit adu humangna loirabani mabuk adu pairaga sendi da khaklabani mapira phau selakli matawdu Tomthin khangladuna ado sigidi ekhoi su tengli yumda thabak khrasu lew ekhoi hum hanaba tawrake ekhoi su sangro uri reina hoi thabak lewi hairabani na noisu chalo ekhoi su sangkrage kona muk thengnarasi asi haidu nupi sing adu chalaga hairamduna sangkhirami makhoi hek chatkibaga haiton mabuk adu paiduna araiba thongna pudoktuna mayum yongnaba kana senkhirami Tomthinga Tompok kasu adu mangai mabuk singdu paiduna mayum tamna chelami yamna kana lapnaba natabana wangangnada mayum tamna chelami somda loyumbaga thoibigana lampak masaduda wari sadu leiringai manaw nupana mayumgi thongal aduda kana sensinghibadu ubada pakhatna khoi tombadine kanana kaidoruklabu yarubzano thoibi nang sangkro khoi tomase kaidorubno khangde imda kana sensingkhre naimda yengluke thoibi su pakhatna ha kaidoba yaruzano ni hoi aisu sangkhrage ko dudi hayeng phasana sanarasi hoi asi haidun thoibi su zakri loyumba manaw nupana sensingkhri mataw aduda masu pakhatna mayum tamna yampingna sensilei somdana Tomthin sumanga duda leiramba Martin amata paiduna
ꯃꯐꯤꯒ ꯍꯣꯡꯗꯃꯈꯩ ꯑꯃꯥꯡꯁꯪ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨ ꯇꯣꯃꯥꯜꯗꯣ ꯍꯥꯟꯅꯅ ꯃꯈꯣꯡ ꯍꯥꯝꯗꯨ ꯂꯩꯔꯝꯃꯤ ꯃꯗꯨ ꯇꯣꯝꯊꯤꯟꯅ ꯑꯁ ꯕꯥꯕꯥ ꯊꯣꯛꯂꯣꯃꯤ ꯕꯥꯕꯥ ꯌꯥꯗ꯭ꯔꯦꯃꯤ ꯕꯥꯕꯥ ꯊꯣꯛꯂꯣ ꯍꯥꯏꯕꯅꯦ ꯑꯃꯨꯛ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯊꯤꯜꯂꯝꯃꯤ ꯇꯣꯃꯥꯜꯅ ꯍꯩ ꯇꯣꯝꯕ ꯏꯄꯥꯕꯨ ꯆꯪꯕꯗ ꯉꯥꯏꯔꯤꯅꯤ ꯅꯪꯕꯨ ꯍꯩ ꯅꯨꯡꯁꯤꯠꯀ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯅꯪ ꯂꯣꯏꯗꯧꯕ ꯑꯣꯏꯔꯒꯅ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯍꯣꯠꯅꯔꯣꯀꯣ ꯑꯁ ꯌꯥꯔꯣꯏ ꯕꯥꯕꯥ ꯁ꯭ꯋꯥꯏꯗꯕꯨ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯅꯤ ꯕꯥꯕꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯇꯣꯝꯊꯤꯟ ꯃꯅꯨꯡꯗ ꯂꯣꯟꯗꯨ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯆꯤꯡꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯃꯥꯜꯅ ꯂꯣꯏꯔꯦ ꯏꯄꯥ ꯂꯣꯏꯔꯦꯀꯣ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯣꯝꯊꯤꯟ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯝꯊꯣꯏ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯄꯥ ꯅꯆꯥꯅ ꯇꯧꯅꯔꯤꯕꯗꯨꯕꯣ ꯈꯪꯗꯦ ꯅꯆꯥꯅꯨꯄꯥꯁꯦ ꯁꯥꯔꯩ ꯍꯧꯔꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯣꯌꯨꯝꯕ ꯄꯥꯈꯠꯅ ꯌꯦꯅꯈꯥꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯥꯕꯥ ꯑꯇꯣꯝꯕꯗꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯐꯤꯡꯅꯤ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨꯕꯣ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯄꯥꯁꯨ ꯈꯪꯗꯦ ꯇꯨ ꯑꯃꯥꯡꯁꯪꯁꯤꯗ ꯐꯝꯂꯤꯕꯅꯤ ꯃꯥ ꯊꯣꯛꯂꯛꯑꯒꯅꯦ ꯍꯦꯛ ꯍꯪꯉꯨ ꯂꯣꯌꯨꯝꯕꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯅꯥꯎ ꯅꯨꯄꯥꯅ ꯐꯤꯡꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕꯗꯨ ꯃꯈꯨꯠ ꯑꯗꯨ ꯃꯈꯨꯗ ꯁꯧꯗꯨꯅ ꯀꯟꯅ ꯅꯣꯛꯏ ꯅꯣꯛꯅ ꯃꯆꯤꯟꯗ ꯁꯣꯠꯂꯤ ꯑꯩꯅ ꯄꯥꯈꯠꯂꯨꯔꯤꯕꯁꯤꯗꯤ ꯃꯅꯤꯡꯒꯤ ꯂꯥꯟꯁꯣꯛꯅꯕꯒꯤ ꯑꯣꯏꯔꯦ ꯇꯣꯃꯥꯟꯒ ꯃꯦꯝꯊꯣꯏꯒꯁꯨ ꯀꯟꯅ ꯅꯣꯛꯏ ꯃꯦꯝꯊꯣꯏ ꯅꯣꯛꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯦ ꯑꯌꯨꯛꯅꯤ ꯇꯣꯝꯊꯤꯟ ꯐꯃꯨꯡ ꯑꯗꯨꯗ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯔꯣ ꯃꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨꯗ ꯇꯣꯃꯥꯜꯅ ꯑꯇꯣꯝꯕ ꯅꯪꯕꯨ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯅꯕꯨꯛ ꯑꯗꯨꯕꯨ ꯁꯧꯒꯠꯄ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ ꯕꯥꯕꯥ ꯉꯔꯥꯡꯗꯣ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯤ ꯑꯗꯨꯒꯤꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧ ꯁꯥꯕ ꯑꯃ ꯃꯦꯝꯊꯣꯏ ꯖꯥꯟꯗꯣ ꯍꯣꯏꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯖꯥꯟꯗꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯂꯥꯡꯊ꯭ꯔꯩꯗꯣ ꯌꯥꯕꯁꯨ ꯌꯥꯔꯦꯗ ꯆꯥꯎ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯕꯨꯛ ꯁꯧꯒꯠꯂꯦꯅ ꯇꯧꯍꯧꯔꯤ ꯏꯆꯦ ꯁꯦ ꯌꯥꯝꯅꯗꯤ ꯄꯥꯜꯂꯝꯗ꯭ꯔꯦ ꯇꯦꯡꯀꯣꯠꯁꯤ ꯑꯣꯏꯅ ꯍꯥꯞꯄꯒꯦꯁꯦ ꯁꯤ ꯑꯗꯨꯝ ꯄꯨꯕꯤꯈ꯭ꯔꯣ ꯃꯦꯝꯊꯣꯏ ꯖꯥꯟꯗꯣꯅ ꯄꯤꯔꯛꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯖꯥꯟꯗꯣ ꯁꯤꯒꯤ ꯇꯦꯡꯀꯣꯠ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯏꯟꯁꯥꯡ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯣ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯇꯨ ꯍꯤꯗ ꯁꯥꯡꯅ ꯂꯩ ꯑꯃ ꯆꯤꯡꯉꯤꯁꯦ ꯌꯦꯡꯉꯣ ꯃꯥꯅꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯇꯦꯡꯀꯣꯠꯇꯨꯅꯤꯗ ꯑꯩꯗꯤ ꯃꯥꯡꯈ꯭ꯔꯦꯅ ꯈꯜꯂꯒ ꯁꯤꯗ ꯀꯔꯝꯃꯥꯏꯅ ꯂꯩꯔꯝꯃꯤꯕ ꯊꯣꯏꯕꯤ ꯃꯃꯥꯒ ꯃꯦꯝꯊꯣꯏꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯇꯨꯃꯤꯟꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯈꯨꯜ ꯊꯣꯛꯍꯟꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯖꯥꯟꯗꯣꯅ ꯏꯆꯦ ꯅꯣꯡꯃ ꯏꯆꯥꯅꯨꯄꯤꯅ ꯏꯟꯁꯥꯡ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯁꯨ ꯀꯅꯥꯒꯤꯅꯣ ꯈꯪꯗꯗꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯅꯤ ꯃꯦꯝꯊꯣꯏ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯖꯥꯟꯗꯣ ꯅꯪꯒꯤ ꯅꯆꯥꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦꯗꯣ ꯑꯩꯒꯤ ꯏꯆꯥ ꯑꯍꯜꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ ꯇꯦꯡꯀꯣꯠꯁꯦ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯖꯥꯟꯗꯣꯁꯨ ꯅꯣꯛꯇꯨꯅ ꯍꯣꯏꯅꯦ ꯏꯆꯦ ꯑꯩꯗꯤ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯦꯁꯦ ꯉꯁꯤꯇ ꯈꯪꯉꯤ ꯌꯥꯏ ꯏꯆꯦ ꯌꯥꯏꯀꯣ ꯅꯣꯡꯃ ꯅꯇꯩꯒ ꯋꯥ ꯇꯥꯅꯕ ꯂꯥꯛꯂꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯏꯆꯦ ꯆꯠꯂꯒꯦ ꯃꯦꯝꯊꯣꯏ ꯍꯔꯥꯎꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯖꯥꯟꯗꯣꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯦꯝꯊꯣꯏ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯥꯡꯊ꯭ꯔꯩ ꯑꯗꯨꯕꯨ ꯁꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯊꯛꯂꯝꯃꯤ ꯂꯣꯌꯨꯝꯕ ꯉꯁꯥꯏꯈꯩ ꯊꯣꯏꯅ ꯌꯦꯡꯂꯨꯗꯕꯅꯤ ꯃꯃꯥꯅ ꯄꯥꯏꯔꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯎꯕꯗ ꯃꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯝꯃꯤ ꯇꯣꯃꯥꯜꯅ ꯑꯇꯣꯝꯕ ꯈꯔ ꯐꯔꯕ꯭ꯔꯣ ꯈꯔ ꯐꯔꯦ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯆꯥꯁꯤꯗꯤ ꯃꯦꯝꯊꯣꯏ ꯇꯦꯡꯀꯣꯠ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯆꯥꯅꯨꯄꯥ ꯏꯀꯥꯏꯔꯅꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯁꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯝꯊꯤꯟꯒ ꯎꯔꯤꯔꯩꯒꯁꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟ ꯏꯟꯈꯠꯂꯛꯄꯒꯤ ꯍꯧꯅꯕꯤ ꯑꯔꯦꯞꯄ ꯂꯩꯇ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯣꯟꯅ ꯀꯣꯏꯔꯝꯃꯤ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗꯅꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯁꯝ ꯃꯅꯥꯗꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯁꯥ ꯄꯨꯝꯕꯗꯨ ꯐꯤ ꯑꯃꯨꯕ ꯑꯃꯅ ꯄꯨꯂꯞ ꯈꯨꯝꯖꯤꯟꯗꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯇꯣꯝꯊꯤꯟꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯃꯊꯃꯣꯏꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯤꯡꯕꯁꯨ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯊꯧꯅꯥꯗꯨꯗꯤ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯁꯛꯂꯣꯠꯄꯤ ꯅꯨꯄꯤꯗꯨ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯇꯁꯣ ꯑꯦꯀꯥ ꯒꯥꯔꯤꯁꯦ ꯑꯝꯇ ꯊꯧꯔꯨꯒꯦꯗ ꯍꯩ ꯅꯪ ꯃꯁꯤ ꯄꯨꯔꯒ ꯀꯔꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯇꯣꯝꯕ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯟꯅꯨꯀꯣ ꯇꯁꯣ ꯀꯨꯏꯔꯣꯏꯃꯤ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯦꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯆꯠꯄ ꯌꯨꯝꯗꯁꯨ ꯅꯣꯡꯇ ꯐꯖ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯡꯉꯥꯝꯗꯒꯤ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯆꯠꯂꯒꯗ ꯍꯦꯛ ꯂꯩꯔꯗꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡꯗ ꯊꯥꯔꯁꯨ ꯀꯥꯟꯅꯔꯣꯏꯗ꯭ꯔꯣ ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯅ ꯍꯩ ꯏꯆꯥꯆꯥ
ngasidinya nga thongsi kuire nga ga sadab tomthinna baba sidi hawrani he asoba nang nga si semlo aduga atomba nang nane maroi pang semulo namada sungairanu ko tomthin wakhalda khali korendi nga thongse khara thinbiruke mayangna marolam kangi nupini na kem pijabi debra kai loyomba sunga do semna wakhalda khali pi saraga siltanam honari da itudo awin sanga amta sa phangjadram horendi nga thongse kariyam dum thinbiruke asumna hokre numidagi matamni tomthin mayamane sang thongdun leiriba manak adu changsinduna mainak adu da phamlami kana ukhidana ba haiduna tengkot adusu mabuk adu da yeptuna haplibani adubu ngasidi tomalsu mainak adu da maitiktun leiri loyumba wakhalda khali ko ipam si sangthridi insangche sajat aplaga sajat piru buyabane ba tomthinsu wakhalda khali kaina hui pabsibo mainak sida phamlaga leiwani hui ta jausidu moini sangthradi sangse amta sajat apawi tobane ba chakbai to mutari ba tana sarisu memthoidu mangol adu thoklaktuna sanggoiduda maitekdun leiriba mapureibudu onsinduna makhoi mapap amta sanga o mamana mapabu kausinkibaduda loyumba amadi tomthindu mathamoida harauzarami loyumbana tomthin nang misangse ngak yengamuko hoidaso loyumba si haiduna imunglomda sangkirami mayamba hek sangkibaga tomthin nang hore matagum mabuk adu yeptun yauriba tengkot adu lautoktuna insang kra haptuna nakalamada losinduna thamkirami adumna mana thamkibaga atomba kainu toiduna tomthin masadu ipapa khatuna taso utinna masenkiba sum sinkiba manba kaidi utino sipo asi haiduna mana pairak lebi tengkot aduda insang do haplami aduga tomthin do onsinduna atomba nang insang se amte yengam ai nase thubi hoi pawda saluki kuiroiba hoitaso ai yengamki loyumba insang yawba tengkot do paiduna thongalomda thokirami mayamana sakhibaga tomthin mapagi kagari du inthoktuna makut namana insang yawba tengkot adu paiduna urirei hoitamna thaudu laklami yaki matung urirei hoigi mayumdi yorubata sambal marum adu leptuna urirei tholakpra hani yenglami urirei su mangol adu tholakpada uri tomthinna sambal marum adu leiribadu madu ubada tomthingi manak adu da sangsinduna numidang sida kaidobu lai pabo hoi uradine ai khondi saba dari chatlo haibani saktibi nangi sang pubireni ngase malido sisaraga khrandoi breng si haiduna insang adu piraklami urirei su insang adu bulauksinduna hoi chaluso nangna piba insangse charaga ai noizarake matang aduda ibohaldo mangolda thoklaklami masanupina sambal manak adu changsinduna masinda murum solibudu ubada bema karino tawribudubo salla karino mi manba masu yawine moigise karino ne he ngaikho nangaikho tomthin ibohalna ukibaduda pakatna urirei satlage hairamlaga ekagarido thauduna satkirami urirei su pakatna mapabu khamlami ibohal masanupiki makhuda pariba insang tengkot adubu ubada insang duna karai dagino singphu man masina piramira hoi papa adudi law ipa isa hauna sawasi asi haiduna mapa masadu imungda sangkirami tomthin sumanga duda ekagarido aroibi thadun thausilaklami masagi mataududa hai nangi nungsito amu hawraklabro ha nang sibu amang sang phunna ba puklakpu sap manai ne tomthinna baba yareba chakala muni chawrasi nate karai salugi nangbo namagana yambagana chakhumna ngawrubani law potphamdani ibetona isemem thoi nangina sanupa anisya onthokna phajakre amana hindi amana wati khangdini ibeton isanupa halsina khara wakhal taito atomba singangnabadane mapaga igase thawoina khatnaba phau yawrabani isya angang oi tawrinida khara sawraga marai phajakinida hoi adubudi ado nangi khamen asinbisya lupa mangagi da pirause kangsoi oina thongluraki hoi si khara sawba si oina pukro ibetoni bema isigi punsise awaba madi adubak loinaraga chatlibani khangdeda isor mana kari muk nongdam biriba
ꯏꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯄꯨꯟꯁꯤ ꯍꯥꯏꯁꯤ ꯁꯤ ꯉꯥꯛꯇꯅꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅꯁꯨ ꯃꯦꯝꯊꯣꯏꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯦꯝꯊꯣꯏ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯖꯤꯛꯇꯤ ꯉꯛꯁꯥꯟꯅꯕ ꯄꯣꯛꯂꯝꯃꯤ ꯋꯥꯈꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ ꯃꯦꯝꯊꯣꯏ ꯄꯟꯊꯕ ꯇꯧꯗ ꯏꯕꯦꯇꯣꯟꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯗꯨ ꯂꯧꯔꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯤꯉꯩ ꯏꯆꯦ ꯅꯅꯥꯎꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯃꯦꯝꯊꯣꯏ ꯊꯥꯡꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯉꯛꯄ ꯃꯤꯠꯌꯦꯡꯗ ꯃꯇꯨꯡ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯈꯪꯂꯤ ꯂꯦꯞꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯛꯐꯝꯗꯤ ꯌꯥꯝꯅ ꯍꯣꯡꯂꯝꯂꯤ ꯑꯗꯨꯕꯨ ꯌꯦꯡꯕꯗꯇ ꯃꯤꯁꯛ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯦꯝꯊꯣꯏ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯐꯥꯎꯔꯛꯏ ꯎꯔꯩ ꯃꯃꯤꯠ ꯑꯗꯨꯗꯁꯨ ꯃꯆꯥ ꯇꯣꯝꯕꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯃꯤꯠꯂꯨ ꯑꯅꯤꯗꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯄꯥꯈꯠꯂꯛꯏ ꯃꯆꯥꯕꯨ ꯄꯨꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯦꯝꯊꯣꯏ ꯇꯥꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯒꯦ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯌꯥꯔꯣꯏ ꯅꯪ ꯃꯥꯒ ꯎꯅꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯏꯐꯝꯗꯒꯤ ꯄꯨꯈꯤꯕ ꯃꯇꯤꯛ ꯅꯠꯇꯦ ꯁꯤꯇꯃꯛ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯊꯣꯏ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯦꯝꯊꯣꯏ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯥꯟꯅꯩ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯑꯇꯣꯝꯕ ꯇꯣꯝꯕꯥꯎ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯄꯥꯕꯒ ꯀꯣꯠꯇ ꯐꯧ ꯍꯥꯞꯄꯤꯌꯦ ꯃꯦꯝꯊꯣꯏ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯛꯂꯒꯦ ꯍꯥꯞꯄꯣ ꯍꯥꯞꯄꯣ ꯃꯦꯝꯊꯣꯏ ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯏꯟꯁꯥꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯄꯛꯄꯗ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥ ꯑꯅꯤꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯂꯩꯔꯝꯗꯕꯗꯨꯗ ꯃꯦꯝꯊꯣꯏ ꯏꯁꯧ ꯑꯗꯨ ꯑꯃꯨꯛ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯂꯣꯌꯨꯝꯕꯒ ꯇꯣꯝꯊꯤꯟꯒꯁꯨ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯇꯣꯃꯥꯜꯒ ꯄꯨꯂꯞ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏ ꯁꯥꯎꯅ ꯃꯁꯤꯒꯤ ꯇꯦꯡꯀꯣꯠꯁꯤꯡꯁꯤꯗꯅꯦ ꯂꯪꯊꯣꯛꯈ꯭ꯔꯒ ꯐꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯣꯡꯆꯤꯟꯄꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯑꯣꯏꯃ ꯇꯥꯆꯧ ꯇꯦꯡꯀꯣꯠ ꯂꯪꯉꯤ ꯍꯥꯏ ꯑꯇꯣꯝꯕ ꯏꯕꯨꯡ ꯑꯆꯧꯕ ꯂꯥꯎ ꯅꯈꯣꯏꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯂꯣꯌꯨꯝꯕꯅ ꯀꯩꯗꯧꯔꯒꯦ ꯃꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯀꯗꯥꯏ ꯊꯝꯃꯤ ꯍꯥ ꯀꯗꯥꯏꯗ ꯊꯝꯒꯦ ꯇꯣꯃꯥꯜꯅ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯆꯥꯁꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯉꯩ ꯅꯇꯨꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯊꯤꯜꯂꯤꯕꯅꯤꯅꯦ ꯍꯥ ꯏꯟꯁꯥꯡꯗꯣ ꯍꯩ ꯃꯃꯥ ꯑꯩꯒꯤ ꯂꯤꯆꯩꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯃꯌꯥꯝꯕꯁꯤꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯂꯩꯐꯝꯗꯤ ꯏꯃꯥ ꯈꯪꯏ ꯑꯗꯨꯒ ꯑꯇꯣꯝꯕ ꯅꯪꯒꯤ ꯇꯦꯡꯀꯣꯠ ꯑꯗꯨꯅ ꯀꯗꯥꯏꯗ ꯄꯤꯔꯤꯕꯅꯣ ꯈꯨꯜ ꯑꯁꯦ ꯂꯥꯜꯂꯒ ꯄꯨꯈ꯭ꯔꯕꯔꯣ ꯍꯥ ꯈꯨꯟ ꯂꯥꯟꯈ꯭ꯔꯕꯔꯣ ꯂꯣꯌꯨꯝꯕ ꯉꯛꯅ ꯑꯇꯣꯝꯕ ꯅꯪꯅ ꯀꯔꯣꯝꯗꯒꯤ ꯕꯥꯕꯅ ꯉꯥ ꯑꯝꯇꯪ ꯆꯥꯁꯦ ꯂꯩꯔꯛꯄꯁꯤꯗ ꯅꯪ ꯑꯃꯩꯕꯣ ꯑꯉꯥꯡ ꯌꯣꯏ ꯌꯣꯏꯈꯩꯌꯦꯕ ꯇꯣꯝꯊꯤꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯆꯧ ꯃꯌꯥꯡ ꯈꯔ ꯀꯪꯕꯗꯨꯗ ꯑꯍꯥꯎꯕꯗꯣ ꯈꯔ ꯆꯥꯖꯁꯅꯨꯅ ꯍꯩ ꯃꯍꯥ ꯆꯟꯗꯥꯟꯁꯥ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯗꯒꯤ ꯅꯇꯨꯁꯤꯡꯗꯨꯅ ꯂꯨꯔꯤꯕꯅꯤ ꯅꯣꯏ ꯍꯥ ꯂꯨꯔꯤꯕꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯅꯥꯀꯟꯗꯒꯤ ꯂꯤꯆꯩꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯇꯥꯅ ꯀꯟꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯊꯤꯟꯅ ꯕꯥꯕꯥ ꯅꯥꯏꯃꯤ ꯕꯥꯕꯥ ꯃꯇꯨꯡ ꯑꯩ ꯏꯟꯁꯥꯡ ꯄꯤꯖꯔꯣꯏꯕ ꯕꯥꯕꯥ ꯂꯣꯌꯨꯝꯕꯅ ꯕꯥꯕꯥ ꯅꯥꯏꯕ ꯃꯇꯨꯡꯗꯒꯤꯗꯤ ꯂꯥꯗꯔ ꯀꯔꯤꯅꯣ ꯌꯣꯝꯃꯒ ꯄꯤꯈ꯭ꯔꯒꯦꯕ ꯕꯥꯕꯥ ꯍꯩ ꯃꯃꯥ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯨꯅꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯃꯥꯏ ꯆꯥꯖꯔꯨꯁꯅꯤ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ ꯇꯣꯝꯊꯤꯟ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯨꯃꯟ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯏꯃꯥ ꯃꯥꯟꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯇꯣꯝꯊꯤꯟꯅ ꯏꯃꯥ ꯃꯥꯟꯕꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯏꯁꯥꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡꯗꯤ ꯇꯣꯝꯊꯤꯟ ꯀꯧꯏ ꯇꯨ ꯑꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗꯒꯤꯅꯤ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯥꯒꯤ ꯃꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅ ꯀꯅꯥꯅ ꯊꯣꯟꯕꯤꯒꯦ ꯏꯃꯥꯅ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯣꯟꯕꯤꯕꯅꯤ ꯍꯥꯏ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯪꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ ꯇꯣꯝꯊꯤꯟ ꯋꯥꯍꯪ ꯑꯗꯨꯗ ꯈꯖꯤꯛꯇꯤ ꯉꯛꯆꯥꯟꯅꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯕꯥꯕꯥ ꯑꯩꯒꯤ ꯇꯥꯆꯧ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯣꯏꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯤ ꯃꯣꯏꯅ ꯈꯨꯗꯤꯡꯃꯛꯅꯤ
Nupidu Tomtingi waduda mapidu tapna sinthari adubu phattaithokiduna asema minok ama noklaklami thamoidusu pungsum sumkhre mathanungda setna konduna thamoi pena kapningi adubu karamnadi oithokpa yagani makhoina haiba illuko kaidaunungta makhoina nungairoidaba thabak tawganu hoi tawroida ado imabu karaidagino aidi amtasu ujri aidi thangnaba khudagini ado ima nongmana khoida laki Tomtinsu kaisu khaluda hoi lao Tomal ngasidi wakhaldu inung nungaifam khangni nungsut nungzani makutana takhelaina sum akangba masu pairi hauri bai kruma khong adugi makhada phamduna haukraba tangka khrabu ningsingli Tomal mamaibi masaki yam sauna ibungo iman haribasi nupido yumasida pusilapa sugya yar emotion takhraga nangna tawribado nungaigani khanbro ha Tomal su sauna aina imada luhongbase hongbiganuna kera khana haikraba natro iman yakidaba natro aidi ngasisu mabu nungsiri aduna idi magi managa sakani ibunga haujikti isu leirabani nangse isu leiraba nasa leirabani ne haujikpu mabu amuk karamna lawge haibano ma imasu nupini ko nupi moiraga nupi magi awa masa khangdaba ma nangsi yumduda karam yumda leiramgani naja mabu lawruge ba Tomal mamagi makhung adu konduna nupa oirabasu makhol thokna kapni mapurebagi mataw adu memthoisu ngasaidagi thungjil murum aduda uribani masu kapli thamoi pena amusu penthokse mathamoi adu leisisi mama ampa leitaba pupang suda masani haiduna sakhini yamna pamlamdi aduna Tomal ni yadrabasu memthoiga namda luhongkibani sakhi masagi matawda hena sawraduna phare nangna mabu yumasida pusilaklabani nang nama aibu hatpaki papado nang pugadabani Tomal mamagi atukanba wahay aduda matasengna upay leitre memthoisu manemgi matawda hena penjadi sauningbusu poklami sakhidi masagi mafamda haikiba adukanba wahay adubu handokpiramba tawda adumak taibangpal thadokirami Tomal su thauna leita leisigi manakta nongmata phawba satkiramde ningsinglubada hena mabidu sinthaduna kaplami nungthilgi matamni sagrotpi nupidu memthoyogi thongal maya dugi sambal murum aduda kanagumba ma yengbagum septha yenglami mana tawribadu memthoisu potphamda chaluraga halakpaga mapa sapchanaraduna urami sigi nupi sibu mankreda kanano mani yenglibasina asi haiduna tumina mani yenglibadu karinu haina masu septharaga yenglami mana yenglubadadi uri sumang aduda masanupa Tomthinna ekagaridu semdu leiribadu memthoi pakhatna nupidugi makhut adubu nakal lamarom da laktan singthoi aduga sauna karigino nangna aigi mungda asuk yam yetlibase aina nang mafam asi lakanu haina haikibu natra iche macha ma leina karamba ma oibina na thaiduna chatpa ngamkani isagi masa urba namit adudagi ikhong ase mafam kaidasu thangmingba poktre iche madu yaroi madu nang hana khanghautabra apokpi nangi minungsibudi poktabi igi minungsidana isagi masapu mi yomhangani mapam kaidasu nangna isabu putun satkiba yaroi iche isagi mapamda aise mamani haina amukta masak taksaki memthoi sauningbaga kapningbaga animak punsinkri pendana hairai isasigi minungsida kanana ipamna phanganki hai kanana phanganki bano adu wakhal yaudaba apokpi mama khangdana masa nungsibro poktabi mama koisu isa nungsiba masak khage icha ma kainabagi maisak ado aisu khage ai nang mafamsida amuk hana lakano ichina inaugi mafamda khutnoduna haisari nang amuk hana mafam asida lakano nupidusu kapli thamoi pena apuk masabu ngaki akibana lamlanbi amagi mafamna sinaruba ma haujikti ningamdabana pikthalle masagi nungsiba saktam nungsiba matawna ngawraba matam asida mamani haina masak taksa phawba ngamtre ise aise magi mamani haibadu khakdama masak takpi ai isabu puduna chaloi ai chagi nungsiba ngawri che masi patangdi ichina yabi
ꯃꯦꯝꯊꯣꯏ ꯀꯞꯇꯨꯅ ꯅꯪꯕꯨ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯒꯤꯅ ꯇꯨꯡꯏꯟꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩ ꯉꯝꯂꯣꯏꯌꯦ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯄ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯀꯅꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯃꯦꯝꯊꯣꯏ ꯍꯣꯕꯦ ꯍꯣꯕꯦ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯑꯗꯨ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯦꯝꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯝꯃꯤ ꯑꯩꯁꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯉꯦ ꯃꯃꯥ ꯑꯩ ꯂꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯁꯤꯅ ꯏꯃꯥ ꯑꯩꯅ ꯐꯥꯎꯕ ꯍꯦꯛ ꯀꯧꯍꯟꯕ ꯉꯝꯗ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ 이마는 이사부 이타시다기 삐기바네 이말라레 이사부 삐르바 이말라레 솜도 수미엠토이 마사부 마타다 찌나 고온두나 갑니 이마기 부고 난 이마부 타독두나 삿키누고 이살렉트라바디 이마야메 와가니 이마기 부고 돔텐 마마기 마독두다 잉앙각나 이마 나자 이마부 타독두나 짤로이 그도라게 맴토이 마삐두 떼톡두나 그시 똥대다 파레 낭네 이마게 야부 야우드나 ꯌꯨꯝ ꯃꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯍꯣꯏꯊꯣꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗꯅꯤ ꯎꯔꯤꯔꯩ ꯁꯥꯎꯅ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯐꯖꯅ ꯍꯦꯛ ꯃꯔꯤ ꯁꯥ ꯐꯪꯗꯦꯕ ꯑꯁ ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯅ ꯌꯥꯝ ꯀꯟꯅ ꯉꯥꯡꯍꯧꯔꯤꯅꯤ ꯀꯩꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯐꯥꯔꯁꯤꯕꯨ ꯃꯤ ꯊꯥꯖꯍꯣꯏ ꯊꯥꯗꯣꯏꯍꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯅꯨꯡꯇꯤꯒꯤ ꯎꯅꯩ ꯑꯩꯈꯣꯏꯒꯤꯅ ꯅꯪꯅ ꯑꯩꯁꯦ 이마나바 우연 만바 아니더라. 우연 말았으냐 미리 뭉티기 우나바 라에. 락사서 누가이 뭉티기 우나라디 눅시보다 먹을 망오네. 농파도 우나바시나 파트라. 아두디 젤레시 바니. 거의 막 어떻게 하이러. 야기로 나하야 뭐리고. 아이데서 sak꯭ꯔ게. 머리가냐 고는 파전 사르시. 아시 하이드는 우리 레이도 부하고 뜨는 삿키라미. 마다우두다 덤틴각나. sak꯭ꯔ게. 시부 아이도나 만능기 란 가오라잘라네. 하이톤가 톰포가도 톰팅기 만학대 쌍각도나 그도르게 자라시드나 이다 땡에 무시 목국 잡고 누피니다 잘라시다 마코이네 쌀라게 하이나 떠링에 레카이 두이 군다 사바 마코이 누파 어흠 쌍각도나 나우사 너희디 시다 그도리바 쿨레시기레 사비 고요이나 너희들가나 야바삐게 하이톤나 콘다세 얌시 카이크레다 헤이 시카이비디 게이 하능 꼭실로로지 톰틴나 야무싱 와로비비 야디고 에코이 무세 저러게 비두나 헤이 마tung 만ao 쿨라시 락바 야래 아두가 라게 하르수 아이가 야반 ලꯧಗದꯧ니 tomtinna 이야무부 그리 오이비게 나때 용콕 티부가 zet비브로 나나우싱나 ඛꯪꯗꯗꯅ 우시서더버기 흥제부니고 템붕나 더 시강시 푸르시도 시하이두나 템붕가도 마사묵두나 마마사 파이 하이나바 하이두나 마빠맘 어서우버도 탕가뚜나 웃람미 하이도나 오이마 거이노 미까 로이테 거이노 시부 서루 볼랑가 라조나 이다 무시 안강 험시 푸바우르시다 아시 하이두나 마코이기 톡바 안감바 빵푸다 푸나레이 돔텐 라조기 마마이두다 마콧 쿠투마두 따신두나 틴게 하나 탕갈락바다 라조기 마마이두 타이두나 삿키라미 돔텐나 이다 빠ን디 타이르가 zakри 하이돈디 खरा पिकपो इबना इराय लाइना बिदुना पमलगा पुखरीदु थादखिरमी हाइतोना इसिंग ता इताउसा अमत चिंखत तोपोकना इता नापीदो फोइरो कर खुता दोकबा यात्रे असमना ngak फुनरब मतुंग लेकाइगी हल खरना खामदोकपदगी फुनबदो तोक्तुना मखोइदो मयम दाना खिरमी हलकपगी लंबीनी तोमथिनना अइना ममाइदुदा किसिन थिनमनी अदो खिलग सकिबे वानी हाइतोना ꯑꯩꯁꯨ ꯃꯈꯣꯡ ꯑꯅꯤ ꯄꯥꯏꯔꯒ ꯂꯪꯒꯦꯟ ꯇꯧꯅꯤ ꯑꯗꯨꯗ ꯑꯩ ꯑꯣꯏꯅ ꯏꯁꯤꯡꯗ ꯇꯥꯔ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯑꯩꯗꯤ ꯈꯨꯕꯥꯛ ꯃꯌꯥꯏꯁꯦ ꯇꯤꯟ ꯊꯥꯛꯑꯒ ꯃꯃꯥꯏ ꯊꯥꯖꯤꯟꯕꯅꯤ ꯉꯥꯎꯔ ꯇꯥꯕꯩ ꯋꯥꯅꯤ ꯑꯗꯨꯗꯤ ꯅꯪꯅ ꯏꯀꯟ ꯀꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯁꯦꯎꯔꯗꯨꯅ ꯆꯪꯅꯈꯤꯔꯝꯃꯤ
ꯇꯣꯝꯊꯤꯟꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥꯒꯤ ꯀꯥꯗꯨ ꯂꯥꯟꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯇꯣꯝꯊꯤꯟ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯃꯦꯝꯊꯣꯏ ꯀꯞꯇꯨꯅ ꯑꯩ ꯉꯝꯂꯣꯏ ꯏꯁꯥꯒ ꯀꯥꯏꯅꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯜꯍꯟꯈꯨꯋꯣ ꯑꯩ ꯋꯥꯈꯜꯁꯤ ꯂꯩꯇꯥꯗ꯭ꯔꯦ ꯂꯣꯌꯨꯝꯕ ꯃꯃꯥꯕꯨ ꯊꯦꯝꯗꯨꯅ ꯃꯥ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯃꯥꯁꯁꯨ ꯃꯊꯥ ꯁꯥꯅ ꯃꯃꯥ ꯃꯥꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯗꯣꯛꯁꯤ ꯃꯦꯝꯊꯣꯏ ꯄꯥꯈꯠꯅ ꯌꯥꯔꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯃꯥꯒ ꯏꯁꯥꯒ ꯊꯦꯡꯅꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯄꯥ ꯑꯩ ꯏꯆꯥ ꯇꯣꯝꯕ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯏꯆꯥꯅꯤꯁꯦ ꯃꯃꯥ ꯑꯩꯒꯤꯗꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦ ꯑꯩꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯖꯔꯤꯕ ꯅꯋꯥ ꯃꯤꯁꯛꯅꯦ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯀꯥꯏꯅꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏ ꯃꯄꯥ ꯍꯩ ꯑꯇꯣꯝꯕꯁꯦ ꯃꯥꯒꯤ ꯃꯆꯥꯅꯤꯅꯦ ꯃꯥꯁꯨ ꯅꯪꯒꯨꯝꯅ ꯃꯆꯥ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯔꯤꯒꯤ ꯃꯆꯥꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯗꯅꯤ ꯂꯌꯨꯝꯕꯅ ꯃꯗꯨ ꯐꯅ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯅꯥꯎꯗꯤ ꯃꯌꯥꯝꯕꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯅꯨꯡꯁꯤꯕꯕꯨ ꯃꯐꯝ ꯃꯇꯝ ꯂꯩꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯂꯤꯕ ꯕꯥꯕꯥ ꯏꯅꯥꯎꯕꯨ ꯄꯨꯒꯤ ꯊꯧꯔꯥꯡꯂꯛꯂꯕꯗꯤ ꯃꯌꯥꯝꯕ ꯑꯩ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯇꯣꯃꯥꯜ ꯃꯆꯥꯕꯨ ꯐꯥꯊꯗꯨꯅ ꯑꯆꯧꯕ ꯇꯞꯊꯧ ꯍꯥꯟꯅ ꯐꯤꯡꯒꯠꯀꯅꯨꯅꯦ ꯅꯪꯕꯨ ꯇꯣꯝꯊꯤꯟ ꯀꯥꯗꯨꯗ ꯐꯠ ꯆꯪꯂꯛꯏ ꯃꯄꯤꯗꯨꯁꯨ ꯇꯥꯕ ꯂꯦꯞꯇꯦ ꯃꯆꯥ ꯇꯣꯝꯕꯒꯤ ꯃꯇꯧꯗꯨꯗ ꯈꯪꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯂꯣꯠꯄ ꯌꯥꯗ꯭ꯔꯤ ꯆꯍꯤ ꯀꯌꯥ ꯀꯅꯥ ꯈꯪꯉꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯈ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯃꯅ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯆꯩꯊꯦꯡ ꯄꯤꯔꯔꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯄꯥꯈꯠꯆꯩ ꯃꯆꯥꯒꯤ ꯃꯇꯧꯗ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯇꯣꯃꯥꯜ ꯇꯣꯝꯊꯤꯟꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯣꯝꯊꯤꯟ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯏꯃꯥ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯏꯃꯥ ꯃꯦꯝꯊꯣꯏ ꯈꯨꯝꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯍꯦꯟꯅ ꯆꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ 이마기 bunga ngasidi ijabu lawba lae imani ijabu tingbagi pangal laitre ima ija kaina batare imagi thadagi ijabu mundu na pugi kadawre imagi tomba ima nachai apok ima duga amuk unasage masi matangdi ayaba pibiyo ima loyumbana atomba nang maguna bayaroi so ai kaisu chaloi amuk unasage tomat masa tombagi mataududa yari khangladuna makoi punna leisina hek leiba khongna makhong adu tamna laklami nong adusu hainaruba tauda leba leitana su tharaklami adubu tarakliba nonglik adu tomthingi maphamdadi thoina nasungluba taude tomal amadi memthoi leisibu kauduna nonglak adu thirami phana kuina thiba yaba thiramatu usina sinna leisi apipa khonjelda masabu kauraklami imagi bungo tomthin kaurakli maikai du yenglakpa matamdadi mata sengna angakpa haidu oire mani magi manakta hek laktuna wari sakhibi mana imaman bi haina kaukibi nupi duni tomthin leisigi manak adu sensinduna mamabu konsinbirami madu ubuda memthoi mapidu lepa leituna sinthare tomthinna ima kaino nangna torisibo se yumda sasema leisi matam kuirabagi tungda masana ngasi mabu ima haina karakpusi tabada mathamoido haraubagi pankhai lekhijai imagi bunga ima pel kasi jana ima aina kaubasi tabada ima taseng pel ai sire pasiyar nangbu ima na thadok tu na chali haiduna ima bu arau kaduko kasi nangidi ima na isabu thadok tu na chalaru law ima ga punna chakrasi memthoi pakhatna tomalda yengduna puhankino haibagi matagum mapidu sinthaduna mangakado hairami layumbasu pakhatjai manawu pugi gadra haiduna tomthin kaptuna ima nachabu parogano apokpi ima nangi minungsidagi yoksabi ima magi minungsine hena nachaigi phamda phanganri nacha ima bu thadoktu na chatpa ngamloi masagi wahaidu leisi thamoi pungkai kai tre kari apokpi na ma ingondagiri
ꯌꯣꯛꯆꯕꯤ ꯃꯥꯅ ꯍꯦꯟꯈ꯭ꯔꯕ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯃꯥꯅꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯔꯨꯕ ꯏꯆꯥꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯈꯤꯗꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤꯅꯦ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯅ ꯀꯞꯂꯝꯃꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯀꯤꯔꯤꯕꯅꯤ ꯇꯣꯃꯥꯜꯒ ꯃꯦꯝꯊꯣꯏꯒ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯂꯩꯁꯤ ꯑꯃꯗꯤ ꯇꯣꯃꯥꯜ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯨ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯂꯩꯁꯤ ꯂꯩꯁꯥꯅ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯄꯥꯎꯁꯤ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯃꯨꯅ ꯑꯇꯣꯞꯄ ꯈꯨꯟꯗ ꯂꯩꯁꯤꯕꯨ ꯊꯝꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯛꯍꯟꯈꯤꯔꯝꯃꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤ ꯃꯆꯥꯕꯨ ꯇꯣꯃꯥꯜꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯂ ꯃꯇꯨꯡ ꯂꯩꯁꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯂꯩꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯔꯧ ꯄꯣꯛꯆꯔꯛꯇꯨꯅ ꯃꯥ ꯄꯦꯟꯅ ꯀꯞꯂꯤ ꯇꯣꯃꯥꯜ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ ꯃꯁꯥꯗꯨꯁꯨ ꯆꯥꯗꯕꯅ ꯏꯁꯣꯟ ꯁꯣꯜꯂꯤ ꯃꯌꯥꯡ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯪꯂꯝꯃꯤ ꯇꯣꯃꯥꯜ ꯂꯩꯁꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯗꯨꯕꯨ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯐꯝꯗ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈ꯭ꯔꯅꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯁꯤ ꯇꯣꯃꯥꯜꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯣꯃꯥꯜꯗ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯃꯦꯝꯊꯣꯏ ꯃꯄꯨꯔꯣꯏꯕꯗ ꯉꯛꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯂꯩꯁꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯉꯁꯤꯗꯒꯤꯗꯤ ꯏꯆꯦꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯥ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯂꯩꯁꯤ ꯃꯁꯤꯒꯤ ꯋꯥꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯜꯂꯗꯨꯅ ꯃꯦꯝꯊꯣꯏꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯆꯦ ꯑꯄꯪꯕꯤ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ ꯃꯃꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥ ꯑꯣꯏꯕ ꯑꯅꯤꯗꯨꯁꯨ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯇꯣꯃꯥꯜꯁꯨ ꯍꯔꯥꯎꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ